channel asibu nuksibiduna subscribe tawbiramo, like nambiramo amadi bell icon dasu nambiramo. Wari asi imung amada asengba thokhiba wari amakhakni. Imung asigi oina mau ahum khak leirami. Makhoi matam kharadi ingna chikna nungaina panba imung ama oirami. Matam kharagi matungdadi macha yauraklaba matungda makhoina leiriba yofam asi amada punna leiba oivana yamna chinba haibadu oirami. Makhoigi yumsa asisu thainagi yumjau adugumna sai. Yamna chinbana maram oiraga makhoi masel asi toina khana chainaba thoklami. Ingkhol sambal sing asisu yamna pikba makti nate taubatabu machin manao ahumgi magi haiba ama leitabana yumjau asida adumak punna leiribani. Lekai mamang asida leifam leite chilli haibagi toina khanaba asina ikairaduna mayamba ahal asina asumna hairai. Inaw ani ngasidi iyamba wa ama haigi. Aikhoisu magi atabi haiba ama khangtoknarasi. Ngaihak leitana toina khanabasi yamna nungaite. Asi hairaduna mayamba aduna magi ingkhol saruksing adu yenari. Mayamba ahal asina asumna hairai. Haujingmaki oinadi yum saraga hongdokpa haibasi ngamkhiroi. Matam kharadi yum asida leiva takhini. Makhoina haujik leiriba yumfam asi manau nupa yaimagi tai. Manau nupa yaima asidi karisu haijaba nate. Mau yaima asi mau ani asidagi wakhal khara tonganbana mahakna asumna khalai. Makhoising asi yamna thuna chalhangitaba taragadi aingonda adum yetuna leiba tare. Mavuk chen pikpagi hongnabi mahakna asumna khalami. Nahan khaiga manadaba mawong khara ubasu fangami. Yum asida nupa leitaba tanja yengladuna maiba maibi kaya puselakduna lai toina khoiramba haurai. Mau ahal asina karigi lai khurumlibanu inaw haina hanglabasu karisu taude iche chumna asum khoirambani asumnata hai. Yum ama khaktada pulap leiminaraga mathan khata lai khurumbagi mawong asi leiminariba mau ani adunasu hainaramde. Mau ahal asina mahaki mapuroiba halakpa ngairaduna ngasidi asumna hangkatjarami. Tamo akhoigi yum asibu kayam walibagi sagadaba yaragadi paisa leitrabasu mingondagi pubra lakpra tauraga khara thuna hongdongnaba tausira. Mapuroiba asina asumna hairakhi. Nahan kata ngairi ingkhol onthokna khiba adu yum sabagi amuk taurabadi nahandagi ingkhol asi yenaba ngaiduna leiribara aina ankhini. Ngaikho taha khiroisi matam khara ngaikho yamna thuna hongdongnabasu tauradabani asumna hairammi. Mahaki nupi asidi mapuroibagi wa adu tabada mathwaidi khara nungaijaramde. Somdana mau yaima asina tauriba mawong asidi nupasing asi amata khangba nattabana karamnasu hairugani afava fatabani haibasu khangba nate. Mau yaima asina lai khurumbagi thawong asi leiriba machi matal ani dusu khara tanabiramlabadi afava mawongda loinamak pungning chamnagadabani. Adubu mahakna mathan khata atatai oina khurumba asina leiriba mau anidu mathawai nungaiba haibadudi oidre. Mahakna ngangthoragliba wangang aduna khangle yum asida akhoi leihaningde haiba adusu. Lai khurumbagi thawong asisu khara adum toisalai amuk anirak khoiramlaga tokpa nate magise tauge yauba ama yauna tauba manselai. Masidagi sauraba machi ahanna asumna hairai. Manau nupi atombi asida ibema nangsu nayumdo khara thuna saraga hongdoknaba tauro. Aikhoisu yariba makhai yum asi yamna thuna loisalaga
ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯆꯤꯟꯕꯒꯤ ꯈꯟꯅꯕ ꯂꯦꯞꯈꯤꯕꯇ ꯉꯥꯏꯔꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯑꯃꯨꯛ ꯈꯟꯅꯔꯛꯑꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯅꯔꯔꯣꯏ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯑꯁꯤꯗ ꯈꯥꯡꯂꯁꯤ꯫ ꯇꯧꯕꯇꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯈꯔ ꯊꯨꯅ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯗ ꯌꯨꯝ ꯁꯥꯔꯒ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯧ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯧ ꯌꯥꯏꯃꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯃ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣ? ꯑꯩꯒꯤꯗꯤ ꯏꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯏꯆꯦꯁꯤꯡ ꯑꯁꯤꯒꯤꯁꯨ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯠꯇ ꯀꯥꯏꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ ꯂꯥꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯅꯤꯟ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ? ꯅꯍꯥꯟ ꯃꯈꯩꯒ ꯑꯃꯠꯇ ꯃꯥꯟꯅꯔꯛꯇꯦ꯫ ꯌꯨꯝ ꯑꯁꯤꯗ ꯏꯊꯟꯇꯒ ꯂꯩꯔꯦ꯫ ꯑꯩꯗꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯂꯣꯏ, ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯔꯒ ꯉꯁꯤ ꯈꯛꯇ ꯅꯊꯟ ꯈꯛꯇ ꯂꯩꯕ ꯑꯗꯨꯗ ꯃꯤꯅꯤꯟ ꯃꯤꯈꯣꯟ ꯇꯥꯔꯤꯕꯗꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯅꯦꯝꯄꯣꯛ ꯑꯁꯤꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯤ ꯇꯥꯟꯊꯣꯛꯅꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯕ ꯖꯥꯠꯂꯥ? ꯅꯣꯡꯃ ꯃꯃꯧꯒ ꯃꯆꯥꯒ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯦꯝ ꯑꯗꯨ ꯃꯊꯟꯇꯁꯨ ꯉꯥꯏꯔꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯖꯦꯅꯈꯥ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯅꯔꯤ, ꯊꯦꯡꯗ꯭ꯔꯤꯕꯅꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯈꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯥꯟꯅꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯖꯦꯅꯈꯥꯔꯣꯝꯗꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯆꯥꯛꯁꯪ ꯀꯥ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯂꯥꯡꯈ꯭ꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯇꯝꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯇꯠ ꯇꯠꯇꯅ ꯇꯣꯏꯅ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯁꯠ ꯊꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ, ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨ ꯂꯦꯡꯕꯒꯨꯝꯅꯁꯨ ꯎꯏ꯫ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯆꯈꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏꯋꯥꯏꯗ ꯑꯩꯅ ꯐꯖꯅ ꯂꯣꯏꯁꯟꯗꯨꯅ ꯊꯅꯝꯕ ꯑꯁꯤ ꯀꯅꯥꯅ ꯑꯃꯨꯛ ꯆꯈꯥꯏꯔꯤꯕꯅꯣ ꯈꯟꯖꯩ ꯃꯄꯨꯛꯅꯤꯡꯗ꯫ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯈꯣꯏꯔꯝꯈꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯑꯃꯨꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯍꯧꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯂꯥꯏ ꯈꯣꯏꯔꯝꯖꯕꯒꯤ ꯋꯥꯅꯤ, ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯇꯥꯟꯊꯣꯛꯄ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯈꯣꯏꯔꯝꯕ ꯌꯥꯕ ꯍꯟꯖꯤꯟꯅ ꯈꯣꯏꯔꯝꯂꯕꯁꯨ ꯐꯕ ꯀꯧꯕꯗꯤ ꯃꯔꯩꯗꯦ꯫ ꯃꯤꯅꯕꯨ ꯐꯩ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯈꯣꯏꯔꯝꯂꯕꯅꯤ, ꯑꯗꯨꯁꯨ ꯑꯃꯠꯇ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯄꯩꯁꯥꯇꯃꯛ ꯃꯆꯪꯏ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ꯫
ꯀꯥꯟꯅꯕꯗꯤ ꯑꯃꯠꯇꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, "ꯏꯙꯧ ꯇꯣꯡꯕ ꯏꯃꯥ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯕꯨ ꯆꯠꯂꯕꯗꯤ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨ꯫" ꯃꯅꯦꯝ ꯑꯗꯨꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯌꯦꯡꯂꯕꯅꯤ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯊꯥꯖꯕ ꯑꯗꯨ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯈꯤꯁꯤ, ꯐꯕꯨ ꯐꯔꯦ ꯐꯕꯨ ꯐꯠꯇ꯭ꯔꯦ ꯌꯦꯡꯕꯗꯗꯤ ꯌꯦꯡꯊꯣꯛꯂꯁꯤ, ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒ ꯆꯥꯟꯅꯔꯒ ꯐꯈꯤꯕꯁꯨ꯫" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯂꯞ ꯂꯥꯛꯑꯝꯃꯤ꯫ ꯑꯍꯥꯟꯕ ꯌꯦꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯒ ꯊꯥꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯒꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯑꯗꯨ ꯐꯔꯛ ꯇꯥꯔꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯁꯨ ꯈꯨꯔꯨꯝꯕ ꯍꯧꯔꯨꯔꯕꯅꯤꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯏ, ꯇꯝꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯣꯔꯣꯅꯥꯁꯨ ꯈꯔ ꯐꯔꯛꯂꯦ꯫ ꯃꯤ ꯌꯦꯡꯕ ꯍꯧꯅꯔꯦ ꯍꯥꯏꯕꯗꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯏ꯫ ꯌꯨꯝ ꯃꯥꯡꯂꯦ, ꯌꯦꯡꯕ ꯌꯥꯔꯔꯣꯏ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯌꯩꯊꯣꯔꯛꯄ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯥꯎꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯎꯔꯛꯂꯦ꯫ "ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ, ꯃꯤꯒꯤꯅ ꯑꯐꯕ ꯂꯥꯏ ꯉꯥꯛꯇ ꯑꯗꯨꯒ ꯑꯩꯒꯤꯅ ꯐꯠꯇꯕ ꯂꯥꯏ ꯉꯥꯛꯇ ꯇꯝꯕꯤꯔꯤꯕꯁꯦ" ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯖꯔꯤꯕ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯏꯁꯥꯅ ꯇꯧꯕ ꯏꯁꯥꯅ ꯐꯪꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯀꯤꯅ ꯈꯥꯡꯖꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯈꯣꯏꯔꯝꯕ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯁꯨ ꯍꯧꯔꯦ꯫ ꯏꯙꯧ ꯇꯣꯡꯂꯤꯕ ꯏꯃꯥ ꯑꯗꯨꯅ ꯀꯛꯄ ꯂꯐꯣꯏ ꯑꯁꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯆꯥꯡꯗ ꯀꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯂꯐꯣꯏ ꯀꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯨ ꯊꯥꯖꯕ ꯑꯗꯨ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯏꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯑꯩꯅ ꯍꯧꯗꯣꯛꯂꯒ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯛꯂꯤꯕꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯐꯣꯏ ꯀꯛꯂꯤꯕ ꯑꯁꯤ꯫ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯅꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯈꯨꯔꯨꯝꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯔꯒ ꯍꯦꯛꯇ ꯋꯥꯏ꯫ ꯅꯈꯣꯏꯒꯤ ꯂꯥꯏ ꯑꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯈꯨꯔꯨꯝꯂꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯃꯤꯒꯤ ꯈꯨꯔꯨꯝꯕꯗꯅ ꯂꯥꯏ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ, ꯅꯈꯣꯏꯒꯤ ꯑꯁꯤꯗꯗꯤ ꯂꯥꯏ ꯃꯀꯣꯜꯒꯨꯝꯗꯅ ꯁꯧ ꯁꯥꯔꯒ ꯍꯦꯛꯇ ꯂꯩꯔꯤꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯏꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯍꯥꯟꯃꯈꯩ ꯅꯈꯣꯏꯗ ꯇꯝꯅꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯕ ꯈꯛꯇꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯍꯧꯗꯣꯛꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄ ꯍꯧꯔꯨꯔꯕꯅꯤꯅ ꯅꯍꯥꯟꯃꯈꯩꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯇꯝꯅꯕ ꯍꯧꯔꯛꯀꯅꯤ꯫ ꯅꯈꯣꯏ ꯀꯤꯔꯕꯁꯨ ꯀꯤꯅ ꯈꯥꯡꯕ ꯇꯥꯔꯦ꯫ ꯑꯩꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯥꯏꯊꯣꯛꯎ꯫ ꯏꯃꯨꯡꯁꯤꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯂꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯣꯏꯅ ꯊꯥꯗꯣꯛꯎ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯧꯔꯛꯂꯦ ꯄꯨꯡꯐꯝ ꯑꯗꯨꯁꯨ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯇꯨꯝꯂꯤꯕ ꯑꯗꯨ ꯃꯧꯈꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯆꯞꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯗ ꯐꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯈꯨꯌꯥ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯉꯥꯡ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯛꯏ꯫ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯄꯒꯤ ꯃꯈꯣꯜ ꯇꯧꯔꯛꯏ꯫ ꯀꯥꯡꯊꯣꯜ ꯑꯗꯨꯁꯨ ꯃꯤꯅ ꯆꯤꯡꯕꯗꯧꯅ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯐꯦꯟ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅꯁꯨ ꯎꯔꯤ꯫ ꯊꯣꯡ ꯑꯗꯨꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯂꯛꯀꯗꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯅꯝꯂꯛꯏ꯫
Nahan makhadei makhon tani taramba adubu ngasidi mitmangda asengba oina thoklaktuna ngasai maibina lafoi kakpada haikhiba masing aduga chap manana angangsing aduna masing adubu lauduna chenba adu mitmangda urai matai manau ani dudi manga chap manakare tauriba mawong aduda makhoina tumliba kangthon makha adudagi makok yaudraba angangsing kaptuna thoklai makhoigi thong adu hangdoktuna thoki kaptuna angangsing aduna thoklakpa matamda makhoigi kangthol adu kanagumba mi amana thangatpagi mawongda angangsing adu thoklakpa khudingi hek thangalai matai manau anidu kirabasu kina khangjai phagani bu hairabadi tawrakliba mawong adudadi ima maibi aduna hairakpasing adu thajarami Fatraba layamsing adu chatlamdaigi hungnabi asuki matik sathiba hengalami falang aduda dak kaurakpagi makhol numidang aduda sumjit makhon hauna sitpagi makhol amasu tarai ngaihakti makhoi chalamde gangi neiba yaba neiraba matungda angangsing adu ka adudagi amata chithadana pulap oina haunaraduna kaptuna thoki matai manau ani adu tumthabasu yaramdre phabung aduda famna yen khongbagi makhol adu tarakpada nong ngalani khalubada haraujai nong hek nganbaga panthaba tawdana ima adugi manakta laammi ahing aduda thokhiba thodok khudingmaksing adu amada chithadana loinamak tamlammi ima aduna asumna hai ngarang aina kakriba lafoi adu makhoi hatoklibani aduga aina lai kharamliba aduna makhoising adu tantoklibani adunani makhoina kaptuna chatkriba adu makhoising adu amuk hana laaroi haujikti kaiso waruranu nakhoigi imung aduda lai fataba amata fau leitre hanagi matawgum ingna chikna nungaina palani haibirakpadagi makhoi adu yamna haraujaki asum tawdana ima aduga thengnajarubadagi makhoigi punsi adu anauba mapok amada pokpaga chap manare ima aduna yamna wana araiba thongna phudoktuna aikhoibu kanbibagidamakta ima adubusu makhoina hainingai leitana thagatjari ima asigi tawba ngamba sakti asi karigabu changdamnagani haidana kanade sigadaraba mi amabu kanba haibasi araiba thabak amadi nate adubu ima asidadi asugumba thabak asi karisu leiba nate toina tawraba ilaiba thabak amakhak oirami angakpa amana ima asigi magul asi aikhoina dasa pangi pangde haina yengudrabasu dasa leiba mi adu hek thengnaba matamda ima aduna nangi imungda asugumba phattaba thabak ama thokadore haiba ngamba asini haujikti aikhoisu imung asi ingna chikna nungaina panjare mayam ngasi wari ase matang asaida loisanjarage mayam wari asibu nungaibirabadi kamenda adomgi wahai amamamtang thambiramu haina haijari wari asi loiba fawba tabibagidamagta mayam punamaku thagachari channel asibusu support tawbiyu